ngasi amukka hanna explainer in Manipuri na viewer mayambu taramna uksari loinana mayamgi dabak Manipuri de explain tauge haina puduna lagleba film asi expandable series ki mari suwa installment expandable 4 oidi film asi 2023 da release taukiba American action film amani film asi da maru oina saktam langliba sing adudi Stellan, Donnie Jha, Megan Fox, Jason, 50 Cent, Aiko Oasis amadi Dolph Lundgren na singba yawi loinana film asida fangkiba IMDb na taragi manungda mga oiri film asigi haurakpa sarukta Libya da laiba yamna secret oiba chemical plant amabu aikoina uba phangli chemical plant asi yamna secret amadi secure oiba maramna masibu mapung phana security pina bagidamak makutta kulai paiba amadi train oiba army mayam amasu leiri loinana mafam asida leiriba army asibu control tawriba army ki general su magi imung manunga loina duna yamna harauna nungaina leirami adubu khanghaudana mapanda leiba army amana mahaka loina ba army marup ama siraga leiramba thengarami matam asida khanghaudana aeroplane mathaktagi boom kayama chemical plant asibu ngak liba lanmi tamna lep leitana kapsil laglami khanghaudana attack tawrakpa maramna matau karamna ngak masabu ngak thokjagani haiba mafam asida hanagdagi leiramba army singna khanglamde Tanjadu maktada makutta khulai kaya paiduna warhead gari thauduna terrorist mayamama mafam aduda laklami amarom da general na chemical plant asida terrorist kharana landaragle haiba khanglammi maram aduna mahak imung manung asibu bunker amada lotnabasu hairami nakal amada chemical plant adubu ngak liba lanmi sing adu warhead gari da lakiba terrorist singna loina halami aroibada surto rahmat kauba terrorist amana lanmi amabu gun point da thamlabatung general kadai da leibage haina hanglami lanmi aduna siba kibadagi manak nakpa adu aida leiba flag thepa building amabu yengduna rahmat ta sign pirami sign phanglabatung general adugi leifam khanglabatung rahmat na lanmi adubu khawi da thangna thinduna hatkirami masigi matungda rahmat mafam aduda leiba army amagi dress setuna general leiriba mafam aduda changlaklammi loinana general bu ngak senduna leiriba lanmi sing adu minungsi leitana yamna tamthina amamam oina rahmat na hatkirami general bu ngak seliba lanmi sing adu hatpa loirabatung general tamna rahmat na yot ama langkirami loinana langkiba yot aduna general gi lengjumda pankirami next in the US manungda leiba New Orleans kauba mafam asida film asigi main hero Bernie bike thauduna libu unaba laklami mahangna ligi mayum hek yaurakpaga hongki mapandagi li amadi mahaki girlfriend gina khanaduna leiba du tarami masigi matungda li na Bernie bu unarami matam maduda ngasaidagi sauduna leiramba gina na Bernie da phawba onsinduna saurami masi ubada li na gina bu themna hotnarami adubu gina gi asauba si halamde gina gi matung ina li asi matam sukpada thabakna important oiduna lei mahakkidamak karisu khanbide haina li da phongdoklami tanja aduda Bernie na li da mahakki khudop ama bar amagi manungdagi lawba chatlusi haina li da phongdoklami wahai asi tabadagi na amukka hena sauduna imungi thongadu makoi ani gi mamangda lonsin khirami masigi matungda makoi ani khudop adu lawrunabagi damak bike thauduna bar adu tamna laklami bar manung hek changlakpaga li na Bernie da nangi khudop adu kanana lawkhibage haina hanglami matam maduda Bernie na mafam asida leiba gunda amana lawkhibani hairami wai asi taraba tungda bar adu da leiba bartender amada aikoi gi khudop adu kadai da leibage aikoi da sinabiu hairami bartender aduna nakoi gi khudop adu aikoi na dildo amada haptuna thammi karigumba khudop adu pamlabadi aikoi ga fight tausi hairami wafam asi li na yarami masiga loinana mafam adu da yamlaba atai gunda mayam amasu laklami masi ubada Bernie na li gi khudong sanabagi damak mahakna fight tawbada sisinaba ring adu li da pirami masigi matungda li gunda sing adugi manakta changlaktuna nakhoi gi manakta leiriba khudop adu ai gi marup ki khudop ni yaragadi khudop adu aingonda sinabiu hairami matam madu da wang chawrba gunda ama changlaktuna karigumba ring adu pamlabadi ai khoi ga fight tawba mathau tai hairami masigi matungda li na
Bernie bu fight asida yauhanningbagi Bernie tamna yenglammi adubu ahal oirabanina aigi khwang asi yamna nai haina li da Bernie na paukum pirammi masigi matungdagi li mathantana gunda sing adu fi subagumna putharami kanna punaringai matam maduda wang chauraba atopa gunda amana li bu lengjumda makutna pairaga thangatlami matam maduda Bernie na gunda adu tamna nongmai ama kaplami tasengbadi nongmai adu gunda adu da panaba kapanati li bu hadokna ba kapani matung tarakpada nongmai makol tabadagi gunda adu yamna saurami loinana Bernie tamna chensillaklami adubu Bernie na gunda adu thangkatlaga thatharami Bernie amadi li makoi anigi thongna pangal asi ubada bartender aduna kudop adu makoida karisu haidana sinarami film asigi makha tarako oina expandable gi team member pulap punduna leiba aikoina uba phangli makoi sing adudi Gunner Tollrod EG amadi Galen oiri matam asida li amadi Bernie su mafam asida laklami team asigi manungda Galen asi anauba member amani loinana mahakpu Bernie na mayamda masak taklami amadi mafam asida makoi lakadoriba mission amagi damak punbani matam maduda Mars laktuna makoi mayamga unarami Mars asi CIA agent amani loinana hairiba miyoi asina makoi gi mission asi purakpani Mars na Sudo Rahmat kauba miyoi amagi file mayamda utlami loinana file asigi matung ina Sudo Rahmat asi British nation amani mahaki thabak asi private terrorist natraga private underground agency singi oina arms supply tauba miyoi amani makha taraduna Mars na haiba miyoi asi Libya da leiba chemical plant amadagi khulai detonator hurange haina thaurang tauduna leiri amadi haiba miyoi asi hojik chemical plant asida leiri maram maduna miyoi asina chemical plant asidagi hurange khalliba detonator asi hurandanaba nakoina thingadabani hairami masigi matungda hojik mission asigi manungda tawgadoriba thabak asi karino haina makoina khanglaba tungda makoigi plane tongduna mission gi damak laklami makoina Libya yaunaba hotnabada yamdrabada pung ahum fly tawgadori amarom da Sudo Rahmat na general aduda detonator kadai da leibage haina hanglami adubu general aduna paukum piramde matam aduda general adugi macha amadi mahaki asiba nupigi haksang adu general adugi mamanga puthoklami Surtona hojik nangi nupi siduna leire karigumba detonator leifam adu haidrabadi nangi nachanupa asi nangi namangda nongmaina kaptuna hatkani haina kihalami machanupa nungsiba maramna general upai leramde detonator leifam amadi court Surto da general na hairami court hek haiba loiraba tungda Surto na nongmai ama general tamna kaplami ngai hak leiraba tungda Bernie amadi magi team member sing adu Libya yoksillaklami matam maduda ground da leiba terrorist sing aduna makoina tongliba plane adu tamna missile kappa horaklami hojik makoida attack tauba horaklabanina emergency landing tauba mathau tarami loinana lina su magi marut sing aduda hojik makha kumtharaknabagi damak sem saduna leinaba su hairami tapna Bernie plane adu makha da taraktuna airfield ga nakna paihalami matam maduda warhead gari ani da li amadi atai sing adu tongduna kumtharaklami li amadi atai sing adu kumtharaklaba tungda Bernie amuk hanna plane nasi atiyada paikhatlami maramdi mahakna mathaktagi atai sing adu coordinate tawgadori haibadi kanana kadaida leibage haibadu inform tawgadori warhead gari amadagi gunner kumtharaktuna mafam ama tamna chatlami haiba mafam asidagi mahakna sniper sisinagadori warhead gari ani asi amana lina luchingduna laklami aduga amana izina luchinglammi hojik makha tarakpa oina makoi sing adu chemical plant leiba mafam adu tamna gari yangna thauduna laklami amaromda general dagi information lauraba tung Surto na detonator sing adu suitcase amada hapsingduna collect tawrami Tanjadu da magi maru oiba mi ama laktuna hojik aikhoibu thingnaba soldier khara mafam asida lakle haina Surto da inform tawrami Surto na adu oirabadi mafam asidagi khara thuna thoknaba tawsi haina paukum pirami Surto amadi magi mi amaga gun pu oiba truck amada detonator yawa suitcase adu hapsinnaba honarami matam maduda khara lapa mafam dagi gunner na sniper aim tawduna leirami loinana ngai hak aim tawraba tungda nongmai adu kablami
अदुबु नोंगै मरु अदु पालमदे मरमदि महाक अहल ओइरबनिना मम्मित सोगले मदुगी सु मथक्ता महाकना स्पेक उप्तबगी ओइरमी अमरोंदा सुरतोना महाक तमना स्नाइपर कापलकले हाइबा खंगलमी मरम मदुना मफम अदुदगी थूना थोकनबा होनरमी स्पेक उपलब तुंगदा गवर्नरना अमुक हन्ना स्नाइपर कापलमी अदुबु सुरतो गाड़ी मनुंगदा काखतखिबना नोंगै मरु अदु पानबा ngamlamdi मखा तारकपा ओइना ली अमदि इजी मखोई अनि सुरतो लैरिबा मफम मदु तमना लाग्लमी सुरतो मागी गार्ड सिंगा लोइनादुना महाकी हेलीकॉप्टर लैबा मफम मदु तमना चटपा हौरक्लमी लोइनाना महाकी मनिंगदा सोल्जर खरा लाग्ले खंगबदगी मखोइबु हातनबा सुरतोना मागी मिसिंगदा ऑर्डर पिरमी गार्ड सिंग अदुना ली अमदि इजी मखोई अनीना तोंगलक्लिबा गाड़ी अदु तमना मशीन गन कापा हौरमी मखोई दु नोंमै कापलकपा मरमना ली अमदि इजी नोंमै कापतुना सुरतोगी गार्ड सिंग अदुदा पाउखुम पिरमी तंजा अदुदा ली अमदि इजी की मतेंग पांगे हाइदुना लापना लैबा गनरना लंबी की नाकंदा थमलिबा पेट्रोल हापा ड्रम सिंग अदुदा नोंमैना कापलमी मसीना मरम ओइदुना ब्लास्ट अमा तौरमी लोइनाना ब्लास्ट अदुदा सुरतोगी गाड़ी थौदुना महाकी मनिंगदा लापा गार्ड सिंग अयाम्बा सिखिरमी हौजिक अहांगबा मफमदा लैरबदी खुदोंग थीबा याय खनबदगी सुरतो अमदि मागी मतुंगदा लापा गार्ड अमगी गाड़ी अदु केमिकल प्लांट लैबा गोडाउन अमगी मनुंग चंगलमी अमदि हेक चंगलपगा मखोइना गाड़ी सिंग अदु तोंगान तोंगानबा माइकैदा थौरमी अमरोमदा अतिया मथक्ता पाइदुना लैरिबा बर्नीगी एरोप्लेन अदुना केमिकल प्लांट अदुगी अपोइबदा लैबा टेररिस्ट तमना बोम थाथदुना ब्लास्ट तौहलमी मसीना मरम ओइदुना मनाक नकपा अदुवाइदा लैबा ऑटोमेटिक मिसाइल अमरना बर्नीगी एरोप्लेन अदु तमना कापलमी अदुबु प्लेन की मनुंगदा डिफेंस सिस्टम यावबा मरमना मिसाइल अदु नाथोकलमी नाकल अमददं गोडाउन मनुंगदा गन पॉइंट केमिकल असिबु नाकलिबा लानमीसिंग अदु टेररिस्ट न थंबा अदु लीना उबदगी टेररिस्ट अदु नोंगैना कापतुना हालमी अमदि टेररिस्ट हालबा तुंगदा ममांगदा थौरिबा गाड़ी अदु तमना मखाताना मशीन गन अदु कापलमी अदुबु खंगहौदना गोडाउन अदुगी मनुंगदा मथक्तगी यांथदुना लैबा अचौबा योट अमना लीगी मशीन गन अदु थोमजिनबदगी मशीन गन अदु पुंकाय कायरमी मसी उबदा लीगी ममांगदा थौरिबा गाड़ी अदुदा तोंबा टेररिस्ट अमना लेप लैतना ली तमना मशीन गन कापलमी हौजिक मशीन गन सु यावदम मरमना नाइफ अमा टेररिस्ट अदुगी मशीन गन तमना लीना लंगलमी लोइनाना नाइफ अदुना मशीन गन दा पानबदगी नोंमै अदु जाम तौरमी खुदोंग चाबा लौदुना ली की गाड़ी अदु टेररिस्ट की गाड़ी अदुगी मनाक नक्सिलमी मसीगी मतुंगदा ली टेररिस्ट तोंगलिबा गाड़ी अदुदा चोंगसिनदुना गाड़ी अदु थौरिबा ड्राइवर अदु हाटलबा तुंगदा मनिंगदा तोंगलिबा टेररिस्ट अदुगी मनाक चंगदुना टेररिस्ट अदुबु फुबा हौरक्लमी गेलनसु लीना तोंगलिबा गाड़ी अदुदा चंगसिलक्तुना ड्राइवर अदु इंथोकलबा तुंगदा महाकना ड्राइवर सीट ता फमदुना गाड़ी अदुबु कंट्रोल तौरमी लीना गाड़ी अदुगी मथक्ता तोंगबा टेररिस्ट अदु हाटलबा तुंगदा महाकना मखोइना पुरक्पा गाड़ी अदु गलन थौबा उरमदे कनामता यावबा उदबदगी लीना गाड़ी अदुदा चोंगसिलक्तुना गाड़ी अदुबु कंट्रोल तौरमी हौजिक गेलन अमदि ली तोंगान तोंगानबा गाड़ी अममम थौरमी अमरोमदा इजी सुरतोना तोंगदुना चलिबा गाड़ी अदु तमना कन्ना थौरक्लमी लोइनाना सुरतोबु प्रोटेक्ट तौगे हाइना चंगलपा टेररिस्ट सिंग अदु मशीन गन कापतुना इजीना लोइना हालमी हौजिक सुरतोगी मनिंगदा महाकु प्रोटेक्ट तौनबा कनामता लैत्रे हाइदुना सुरतो यौनबा रोल अमदि इजी गाड़ी थौदुना चंगसिलक्लमी अदुबु गोडाउन अदुगी मपान हेक थोगलक्पगा सुरतोगी अतोपा गाड़ी थौदुना लापा टेररिस्ट अमना इजी अमदि क्रोल की गाड़ी अदु थोमजिनदुना एक्सीडेंट थोअलमी मसीगी मतुंगदा कनागिसु अयेकपा यावदुना सुरतो हेलीकॉप्टर खामदुना लैबा मफम अदु तमना चलमी अमरोमदा अतिया मथक्ता पाइदुना लैरिबा प्लेन अदुदगी बर्नीना सुरतो चलिबा माइकै अदु लीदा हाइरमी हौजिक ली मथंता गाड़ी थौदुना सुरतोबु तानरक्लमी महाकना सुरतो तोंगलिबा ड्राइवर अदु तमना नोंमै कापलमी अदुबु गन प्रूफ ओइबा मरमना ड्राइवर अदु करिसु तौरमदे हौजिक ली असि मखोइगे गाड़ीगा यामना नक्नना लैबा मरमना सुरतो गाड़ीगी मपान थोगलक्तुना ली तमना मशीन गन कापनबा होनरमी अदुबु गाड़ी अनि अदु यामना नक्सिनना लैबा मरमना सुरतोना लीदा मशीन गन अदु कापा ngamlamdi अदुबु तंजा अदुमक्तदा बर्नीना थौरिबा प्लेन अदु ऑटोमेटिक मिसाइल अमना कापथबदगी प्लेन की मनिंग थंगबा सरुक्ता पालमी हौजिक बर्नी की प्लेन असिदा मिसाइल ना अनिरक सुना पालबदी प्लेन असि मपुंग फाना अतिया मथक्ता क्रॉस तौगनी खंगबदगी सुरतोबु फागे होनदुना लैरंबली सुरतो थादोकलमलगा ऑटोमेटिक मिसाइल लैबा मफम मदु तमना लाखुना गाड़ी अदुदा बोम हापसिलबा तुंगदा मिसाइल अदुदा थोमजिलमी मसीना मरम ओइदुना मिसाइल अदु मपुंग फाना ब्लास्ट तौदुना काइखिरमी हौजिक प्लेन की मनिंग थंगबा सरुक्ता मिसाइल ना पानबा मरमना लैंडिंग तौ
yauba phawbadi yagani haina Lee na thazarami adubu nakal amaromdagi surto na mapangal kanba sniper amana plane adugi engine tamna nongmaina kaplami masina maram oiduna plane adu amukka hena atiya mathada mai chakpa horoklami hojik plane asi crash oirani khangbadagi Lee plane aduna tarakkadaba mafam adu tamna kanna chelaklami amaromda surto detonator ka loina duna helicopter tongduna mafam adu dagi chatkirami ngai hat ki matungda plane adu laimaida tarakkirami loina na mapung phana su blast tawrami hojik Lee amadi atai expandable members sing adu plane kaiga laiba mafam adu yauraklami loina na makoi gi mamanga Bernie gi haksang chaklaga laiba adu makoi na urami amadi makoi mathwai yamna nungairamde hojik Bernie siba natana makoi gi mission adu su mapung phaba ngamlamde mathangi numitta makoi mayam Bernie laitabagi awaba phongdok oina bar amada unarami mafam asida Bernie bu ningsingbo oina mahaki khudop yauba achakpa makhut adu yungduna thamlami masigi matungda Bernie bu aroiba bidai pirami expandable gi team member manungda Bernie ga khwaidagi naknaba mioi hairagadi Lee khaktani hojik Bernie laitabagi awaba phongdok oina bar asida Lee yu thaktuna leirami ngai hak leiraba tung gina su mafam asida laktuna Lee gi mana changlaktuna aisu Bernie laikhidaba asida thawai yamna nungaite haina Lee gi awaba aduda mahak su saruk yarami matam aduda Marsu Bernie laitabagi awaba si saruk yanabagi tabang bar aduda laklami tasengadi gina si CIA ama oiba maramna Mars asi mahaki boss ni Lee Mars ta hojik Bernie hakiba singadugi maningda athuba matamda chatnaba hairami adubu Mars na wafam asi yaramte maramdi mission asi classify oiba maramna loinana mathak thongba singna makha tana mission asi tathabagi apamba leite haina phongdoklami mafam aduda leiba atai singsu Mars ki wafam asi inba tarami Lee gi oinadi Bernie asi asengba marup amani adubu mahak karisu tawba ngamlamde maram aduna Lee mafam aduda yungduna leiba Bernie gi khudok adu puduna mathanta chathiram matam kharagi tungda sel thungi phibam khara walakpadagi thabak ama tawke haiduna khalami loinana newspaper da yawrakpa bodyguard ki oiba thabak ama Lee ne apply tawge haina khalami mahangna bodyguard tawgadawriba mioi asi social media influencer ama oiri influencer aduna pool party ama silami party asigi manungda bikini setpa nupi mayam ama su yawrami influencer aduna live stream tawringai manungda Lee gi manakta lakuna aigi party asidagi lapna lainaba honau hairami adubu Lee na yaramde loinana ai mafam asida adumbu bodyguard tawba lakpani hairami Lee na magi bodyguard ki damak lakpani haira phawa influencer asina Lee bu karem na duna ngangba lepamde influencer asigi mong matau asidagi Lee khangba ngamdaduna live stream mamangda influencer adubu kinna thinduna phurami masigi matungda room da changlaktuna bodyguard ki thabak asi maga chanaba thabak natte haina Lee na thajarami masigi matungda Bernie gi khudok adu yengduna leirami numit adugi numidanga Lee inagi mayumda laklami loinana haklangda thetuna leiba makoi anigi oiba photo ama yengduna haukiba thodok ningsingduna leirami ngai hak leiraba tungda karigumba wakal kara khalakpadagi inagi file marakta surtogi information leibra haina check tawba horami ngai hak leiraba tungda gina su mayumda laklami loinana Lee uba matamda harauna Lee bu welcome tawrami Lee na surtogi file adu gina da ullaba tungda masi karino haina hanglami Bernie asi classify oiba mission ama international agency gi damak tawki adubu classify mission asigi saruk oiba mi ayamba siba natraga mangkhiba ngakta oiri maram maduna Bernie gi lemhoriba mission asi mapung phana bagi damak hayeng chatkadawgi haina ginana Lee da hairami wafam asi tabadagi mission asigi saruk ama oina aisu lake haina Lee na gina da phongdoklami adubu ginana wafam asi yaramde already planning laikhiba amadi yamna classify oiba maramna Lee bu mission asigi saruk ama oiba da ayaba bidabani adubu nasana nasabu mission asigi damak matik sai haina aingonda proof tawrabadi aina mateng pangba ngambre yenge haina Lee da hairami Lee na ginagi wafam asi yarami loinana makoi ani gi marakta fight macha ama aikoina uba phangli makoi ani hanadagi hauna nungsingaduna leiba maramna makoi ani gi fight adu intimation da onthoklami makha tarakpada phamungda hiptuna Bernie asi aigi amatta ngairaba asengba marup amani
अदुबु हौजिक महाक लैत्रबा मतम असिदा मखा ताबा थबक करी तौगनी हाइबसी आई खंबा ngamdre hairami matam aduda ginana lida aina nangbu official oina mission aduda ubadi ngamgadawba mande hairami lina magi knife adu ginada piduna mission adu chatpa matamda aigi knife asi nangna loina duna pukho makha taba kari tawgani haiba aina khangna tawge hairami gina lina pirakpa knife adu loksillaba tungda hayeng ayuk anganbada aikoi mission adu gidamak chatkani haina lida phongdoklami mathangi numita gina yauna chatkiba mission adu kadomdano haina lina yenglami tasengbadi lina ginada pikiba knife aduda GPS navigator yauri maram aduna makoi sing adu plane tungduna Asia tamna chatpa lina navigator gi mateng dagi khanglami expandable gi team na hojik chaliba mission asi Thailand dani hojik plane manungda lina tana atai member sing adu loina yaurami loina na lais kauba anouba nupi member amasu makoi gi marakta yaurami haiba nupi asi atai sing adu na ihan hana plane manung asi da thengnabani amaromda li mathanta Thailand yauraklami mafam aduda expandable gi sign yauba board ama mahakna thengnarami loina na board asibu thauriba decha kauba miyoi amagasu mahakka unarami Lina Dechada ai expandable amani mafam amada chatnabagi damak board ama darkar oi haina phongdoklami adubu Dechana ligi wafam asi yaramti maramdi hojik mafam asida leiba board amata expandable gi damak thabak tawdre loina na khana chainaba asidagi labna leire hairami makhata na lina phare adudi ai mafam aduda chattaba yadaba maramna board asi puraga ai ithanta chatluge hairami adubu lina hairiba wafam asi Dechana yaramti maram aduna makoi ani gi marakta khana chainaba horoklami makoi ani fight tawrigai marak aduda ligi makutta siba Bernie gi khudop adu Dechana urami loina na Bernie kadai da leibage haina li hanglami Dechagi paukum piraduna hojik Bernie laikhidre maram aduna Bernie gi laman khumnabagi damak mafam aduda chatpa pambani haina Dechada hairami Bernie laitre tabada Decha thawai yamna nungairamde maramdi mahaksu Bernie gi marup amani wafam asi khanglaba tungda Dechana libu mafam adu yauna chatnabagi damak mateng pangani haina phongdoklami masigi matungda makoi ani board adu tungduna lina chatpa pamliba mafam adu tamna lakpa horami amaromda expandable sing adu masa masagi khulai pairaba tungda Mars ka unarami matam adu da Mars na sulto na huran kiba detonator amadi magi misinga loina duna chauraba ship amagi manungda tungduna Russia tamna chatli loina na mangonda leiba detonator aduna chauraba blast amabu yamna laina mahakna tawhanba ngamgani maram aduna aikoi gi mission nasi mahaki manakta leiriba detonator adu recover tawgadabani haina expandable mayam da hairami matam aduda meeting tawringai matam da eva bena mafam aduda laklami loina na mission na si chatpa matam da Mars su nakoi ga loina duna chatkani hairami amadi Mars na nakoi bu guide tawbigani haina eva vedam na mayam da hairami makha tarakpa oina expandable singa nakoi ready oirabra haina gina na hanglami gina gi paukum oina atai singa duna aikoi ready oire hairami masigi matungda makoi singa du mafam adudagi thoklaktuna amadi plane tungduna Russia tamna chatliba ship adu tamna laklami ngai hak leiraba tungda amambagi khudung saba lawduna amadi parachute ki matengdagi makoi sing adu ship adu da laklami ship yauraba tungda ginana makoi gi ahanba plan asi detonator thibagi plan ni haina mayam da hairami atai expandable singsu gina gi command induna makoi pulak detonator thinabagi damak room ama tamna laklami makoi na room adu hek yaurakpa matamda hanadagi plan tawduna leiba sulto gi lanmi na makoi bu question duna phakirami loina na pharaba tungda jail gumba mafam amada makoi pulak thamkirami hojik makoi gi manakta khulai su amatta leiramde amadi makoi masen gi marakta thajana daba horaklami maramdi makoi bu phari basi hanadagi planning tawduna leiramlaga phabani makoi masen amana amada saunari ngai matamda soldier ama laktuna Mars bu namfuda mafam adudagi pukhirami amaromda li amadi Decha bo tongduna hojik atai expandable sing phajin duna thamliba ship adu yauna laklami matam aduda Dechana ai board asida adumak lehoge nangna ship manungda leiba yeknaba sing adu tumna haluraba tungda mafam asida amuk halau hairami lina wafam asi yarami loinana ship yauna thauri ama kaplaba tungda thauri adugi matengdagi ship yauna chatlami
मसीगी मतुंगदा यामना तुमिन्ना सिप अदुगी अकोइबदा करी करी कना कना लैबगे येंगदुना चलमी मतम मदुदा लानमी मयाम अमा सिप अदुदा लैबा महाकना थेंगनरमी मतम मदुदा लानमी अमना लीगी मथक्ता नोमैना नमदुना लीबु फारमी अदुबु लीना हैजा सिंजाबा उत्तुना लानमी अदु मफम अदुमक्तदा हातखिरमी अमरोमदा सोल्जर अमना फादुना पुगिबा मार्सपु सुतोना एवागी ममांगदा उरक्लमी लोइनना एवादा आइगी नाक्ता न्यूक्लियर डेटोनेटर लई हाइरिबा डेटोनेटर असि सिजिनदुना रूसियादा न्यूक्लियर ब्लास्ट तौहनगनी अदुगा अमेरिकादा ताइसिनगनी हाइना रूसोना हाइरमी करिगुबा हाइरिबा थबक असि रूसोना तौरबदी वर्ल्ड वार 3 हौबगी चांस यामना वांगी मखाताना करिगुबा न्यूक्लियर पोखाइ हनबा पामद्रबदी अजिस कौबा टेररिस्ट अदु थादोकदबनी हाइना सुरतोना एवादा डिमांड तौरमी नाकल अमदना स्नाइपर की मतेंगदगी शिप असिगी मथक्ता अमेरिकन फ्लैग थेतुना लैबा लीना उरमी लोइनना रूसिया सैटेलाइटना अमेरिकन फ्लैग थेलिबा शिप असि सोइदना मॉनिटर तौरंगनी हाइबसु महाकना खंगलमी शिप मनुंगदना सुरतोना मार्स की मथक्ता नोंमैना नमदुना हौजिक महाकना लैरिबा मफम अदुगी कोऑर्डिनेट एबादा थादुना अथुबा मतमदा अजीजबु मफम असिदा थारकनबा हाइरमी नाकल अमदना ली मखाताना शिप मनुंग अदुदा लागलमी लोइनना नाइदा याउरिबा जीपीएस अदुगी मतेंगदगी मखाताना चंगलक्लमी महाकना लाकपा मतमदा मागी लंबीदा लेरंबा सोल्जर सिंग अदु यामना हैसिंगना तुमिन्ना हालमी नैहाक लेरबा तुंगदा नाइफ अमदी अतै एक्सपांडेबल की खुलाइसिंग लैबा मफम अदु यौरक्लमी मफम अदुदा खुलाइसिंग छेनदुना लेरंबा सोल्जर अमबु फारबा तुंगदा आइगी मिसिंग अदु कदाइदा लैबगे हाइना लीना हंगलमी अदुबु पाउकुम पिरमदे मरम अदुना लीना सोल्जर अदुबु हातखिरमी हौजिक शिप मनुंग असिदा करिगुम्बा थौदोक खरा थोकले हाइबा शिप असिगी मनुंगदा लैबा कमांड सेंटर ना खंगलमी लोइनना वाफम असी सुरतोदा इन्फॉर्म तौरमी हौजिक कमांड सेंटर दगी नैहाककी ममांगदा लीना हातखिबा सोल्जर अदु वायरलेस की मतेंगा कांटेक्ट तौनबो कोनरमी अदुबु हौजिक सोल्जर अदु सीरबनीना वायरलेस अदु लीना रिसीव तौरमी लोइनना करेमनबो वहाई सिजिनदुना कमांड सेंटर दा लैरिबा मी अदुदा पाउकुम पिरमी हौजिक शिप असिगी मनुंगदा मागी सोल्जर सिंगबु हालिबा मियोय असि महाकना लिबियादा थेंगनखिबा मियोयनी हाइना सुरतोना खंगलमी लोइनना मखोय अनिगी मरक्ता अवाय अखुम खरा तौनरमी मसिगी मतुंगदा सुरतोना शिप मनुंगदा याउरिबा मागी सोल्जर सिंगबु अलर्ट तौरमी हौजिक लीसु महाक एक्सपोज ओइरे हाइबा खंगलमी मरम अदुना चिन्नबा लैतना महाकि ममांगदा लागलिबा सुरतोगी सोल्जर सिंग अदु नोंमैना कापना हालमी अदुबु सुरतोगी सोल्जर सिंग असि मसिंग यामबा मरमना लोइबा नाइरमदे सोल्जर खरना लीगी मनिंगदा लाक्तुना ली तमना नोंमै मयाम अमा कापलमी खुदोंग चाबा येंगदुना मनाक अदुवाइदा लैबा बाइक अमा लीना थौरमी लोइनना बाइक थौरबा तुंगदा नोंमैना कापतुना सोल्जर सिंग अदु हाटपा हौरक्लमी मसिगा लोइनना मफम अदुदा देचासु लाक्तुना मफम अदुदा लैरिबा सोल्जर सिंग अदु हाटपा हौरक्लमी नैहाक लेरबा तुंगदा मखोई अनी थेंगनरमी मतम मदुदा नंग आइगी मतेंग पामलमगनी खनबदगी मफम असिदा लाकपनी हाइना नोफेट तौदुना देचाना लीदा हाइरमी लीनसु देचाबु वेलकम तौदुना होय हाइना पाउकुम पिरमी हौजिक मखोय अनी पुंदुना मखाताना सुतोगी सोल्जर सिंग अदु हाटपा हौरक्लमी अमरोमदा अतै एक्सपांडेबल फाजिनदुना थमलिबा मफम अदुदा मखोय मयाम थोकपा याबगी लंबी अमा थेंगनरमी लंबी असिदगी मखोय सिंग अदु मपान थोगलक्लमी अदुबु मपान हेक थोगलक्पगा सुतोगी सोल्जर सिंगना मखोयगी मथक्ता नोंमै नमदुना अमुक्का हन्ना मखोयबु फाखिरमी अदुबु तंजा दुमक्तदा देचा अमदि ली लाक्तुना सुरतोगी सोल्जर सिंग अदु हाटलबा तुंगदा मखोयबु रेस्क्यू तौबिरमी मफम असिदा ली अमदि गिना मखोय अनी उनबा मतमदा यामना हराउनरमी मसिगी मतुंगदा मखोय सिंग अदु मखाताना बोम लेफम मदु तमना लाक्लमी मखोयना बोम मनाक यौरक्पा मतमदा हानदगी हौना सुरतोना डेटोनेटर सिजिनदुना डिक्लेयर अमबु प्लान तौरबा तुंगदा बोम मदु उखाय हन्नबगी दम 30 मिनिट की टाइमर सेट तौदुना लैबा मखोयना थेंगरमी मखा तारकपु ओइना हौजिक लैरिबा बोम मसिगी फिबम येंगलबा तुंगदा ट्रोलना न्यूक्लियर बोम मसि डीएक्टिवेट तौबा यारोय मरम मदुना सिबसि ओइना इसिंग मनुंगदा लुफनदबा यारोय हाइना फोंदोकलमी लीना फरे अदुबु सिप असि लुफनद्रिङै ममांगदा अइखोयना सुरतोबु हाना हाततबा यारोय हाइना मयामदा हाइरमी मतम मदुदा सुरतोगी सोल्जर खरा मखुत्ता नोंमै पाइदुना एक्सपांडेबल सिंग अदुबु शिप मनुंगदा कन्ना थीबा हौरक्लमी मखोयने एक्सपांडेबल दि फंगलमदे अदुबु मखोयगी ममांगदा इसै खोंगदुना लैबा रेडियो अमा थेंगनरमी सोल्जर सिंग अदुना थिंथाबा तौदना रेडियो अदु तमना नोंमै मरु मयाम अमा कापलमी रेडियो तमना नोंमै कापा अदुदा चावरबा ब्लास्ट अमा थोंगलमी मसिना मरम ओइदुना मफम अदुदा लैबा सुरतोगी सोल्जर सिंग अदु लोइना सिखिरमी अमरोमदा एक्सपांडेबल सिंग अदु मखाताना सुरतो
tamna laglami matam maduda control room manakta lairamba soldier sing adu nongmaina kaptuna halami kapna ringai marak aduda khanghaudana surtogi maru oiba fight yamna haiba soldier amana troll da tunglomdagi thangna thilami loinana thangna thinbadagi tol khara thina sokhirami expandable kharana troll sokpadagi mahaki mateng pangge haiduna troll tamna laglami tanja aduda decha amadi lais makoi anina surtogi fight yamna haiba soldier adu yamna tamthina phuba horaklami loinana aroibada makoi ani sangdu na surtogi soldier adu mafam aduda hatkirami maromdana li mathanta surto leiba control room adu tamna laglami matam aduda surto bu ngaktuna leiba soldier sing adu amamam oina li na hatkirami tigi matungda li amadi surto mai onsin aduna thengna khirami loinana makoi ani gi marakta fight tawbasu horglami matang asira ulliba makoi ani gi fight asi yengda mid pen ba fight ama oidi loinana amana amabu yamna laina maithi ba pi ba sungamdri adubu aroi bada lina surto bu maithi ba pirami surto ge aroi ba mikup lakpa matamda nakoi apang ba mi ngaktani hojik tawri ba thabak sing asi ge leader asi mars ni ai mars ki damak thabak tawba mioi ama khaktani haina li da hairami amaronda ajis bu mars ki mamang da puthoklami matam madu da mars masamak na ajis bu nongmai na kaptu na halami mars na ajis bu hatpagi maramdi ajis na maram oiduna mahaki matangda CIA na khanglagani haiba Mars na munna khangbagini tasengbadi Mars asi US ki yeknaba amani loinana surto khulai oina sizinaduna mahaki phattaba thabaksing adu tawhanbani makha tarakpa oina ajis hatlaba tungda mahaki maru oiba soldier sing aduga loinaduna mafam asidagi helicopter tungduna thuna chatnaba hotnaringai matam maduda li laktuna Mars na tonggadawriba helicopter adu rocket launcher na kaptharami masigi matungda mafam aduda lairamba mahaki soldier singda ship asida yauriba expandable singbu nongmaina kaptuna hatlu haibagi order pirami order hek phangbaga soldier sing aduna lepa leitana nongmai mayam ama expandable tamna kapsilami matam maduda li yauna expandable sing adu nongmai pandana ba haiduna control room aduda paktharami masiga loinana atai expandable singda dechana soktuna leiba troll bu ship asigi maning thambaromda puthoktuna aigi board yauna ba sasi hairami masigi matungda troll ga loina duna maning thangba saruk tamna laglami loinana makhoi gi mamangda thengnaba soldier sing adu nongmaina kaptuna hatlaba tung board yauna laglami aroibada makhoi sing adu decha gi board yoroglami loinana lina thanamba thauri adu sijinaduna amamam oina board aduda makhoi sing adu laglami aroibada ginabu board yauna chatnabagi damak lina mateng panglami hojik makhoi sing adu board yauraba tungda ship mathakta lehauba lina thauri adu kapthatlami loinana nakoi mafam asidagi lapna chatnaba honau aina ship asida leiduna World War 3 haudanaba thingani hairami masigi matungda atai expandable sing adu buduna decha board ka loina duna mafam adudagi chatkirami makha tarakko oina control room yauna laknaba honaba matamda soldier mayam ama bu lina halami aroibada li control room yauraklami masigi matungda ship adugi control sing adu li na control tawba haurami loinana ship adugi anchor thadaduna ship adu mamai khanglei leithoklami masina maram oiduna ship adu yamna kanna cheplami hojik ship adu mapung phana leithoklaba tungda ahangba samudra tamna li na thauba haurami ship asigi manungda nuclear yawba maramna karigumba pokhaiba tarabasu ahangba samudra manungda li na pokhai hanba pamli leithok lesin tawba maramna ship adu khara haidok haijin tawrami Mars amadi soldier sing na ship asida thokleba thabak asi control room da kanagumba ama leire haiba khanglami Mars na board ki mateng dagi ship asi thadokuna chatringai mamangda ship asigi manungda leiriba mioi asi hana hatkadawani haina soldier sing da order pirami loinana control room leiriba mafam adu tamna nongmai mayam ama kapsilami matam maduda li hai singna makhada leiriba soldier sing adu nongmai na kaptuna halami li mathanta oirabasu soldier mayam aduna li gi mathakta henjinba ngamlamde adubu hana kuina kapna ba maramna aroibada li gi nongmai adusu maru loikhirami hojik maru loirakpa maramna mahak makha tana karisu tawba ngamlaroi haina khalami
matam maduda mapan thangba sarukta bomb blast tawbagi makol hawna tarami loinana bomb blast makol asi tabada li mapan tholaklami matam maduda Mars natana atai soldier amatta li na uramde loinana nuclear adu pokhai gadaba matam khajitangsu ngaisilagle haibasu mahakna khanglami makha tarakpo oina ship mathaktagi li Mars leiba mafam aduda kumtharaklami haujik li gi manakta nongmai amatta leitaba maramna Mars pu physical oina maithiba pige haiduna makutta ring sijillaga position lawduna leirami matam maduda Mars na nang Bernie gumba natte nang yamna phaba soldier amani haiba ai khangi adubu mathakta chattuna Bernie ga punna party tawrucho hairam laga nongmai ama masadagi lokhoklami matam aduda atiya mathaktagi helicopter ama laktuna Mars pu lepa leitana nongmai mayam ama kapsil laga hathirami lina helicopter thorokliba si kanano haini yengba matamda Bernie oirami lina Bernie hek ubaga aina nangbu siduna leikhiba adu ukhrabani hairam laga kanna chenduna helicopter aduda tonglammi masigi matungda makoi ani ship adudagi khara lapna channaba honarami loinana matam adumaktada Bernie na missile ama kapsinduna ship adubu blast tawhalami masina maram oiduna ship adu ising manungda lukthakirami masigi matungda Bernie na sahi mangagi mamangda CIA na Mars asi yeknaba amani haina chingnaba laiki loinana matam adumaktadagi mahak Mars ka loina duna thabak tawduna lakpani classify oiba mission aduga Mars ka matau karamna mari lainari bano haina aina khangba pambadagi sijinnabani haina li da hairami makoi ani wari sanaringai matam maduda khanghaudana yamna hauba makol amaga loinaduna ising manungda achau blast ama tawrami tasengbadi pokhai ba bom asi nuclear bomb ni ising manungda oirabasu nuclear bomb ama pokhai ba si arai ba natte maram aduna masigi impact yamna chaungna ising mathakta thoklami helicopter manungda tongduna leiba li amadi Bernie na nuclear blast asibu yenglammi matam kharagi tungda expandable sing adu barda pulap punduna leirami toina handak thokhiba mission asi mapung phahan bagi damak Bernie na mayambu thagatlammi mafam asida gina laktuna libu unarami gina amadi li makoi ani unna leiba si ubada atei expandable sing aduna harauba nungaiba phongdoklammi makha tarakpada li amadi Bernie makoi ani ongana Bernie gi makut yungduna leiba mafam aduda phamduna wari sanarami matam maduda li na Bernie da matau karamna plane crash aduda nang hinghauri bano haina hanglammi li gi paukhum piraduna Bernie na aina aiga masang manaba asiba haksang ama hanadagi hauna plane aduda haptuna thamki matung tarakpada plane adu crash tawrani khanglakpadagi asiba haksang aduda aigi khudop sijillaba tum pilot seat aduda phamhallamlaga parachute ka loina duna ai plane dagi chongtharaki haina li da hairami Bernie gi wari asi tabada li noklami li gi nokpa sida Bernie su noklami haujik makoi ani pulap nokminna duna phajakraba film asi matang asida loisinkhirami mathang athuba matamda anauba film amamuk viewer mayam gi damak Manipuri da explain tawduna purakna ba honajage masigi damak mayamna channel asibu like amadi subscribe tawbiduna support tawbiramu